Manipur da Human Rights Khongaonabagi Maiokta AMUCO Poirei Leimarol AMAWOVA COHR amadi MSF na shillaga lakliba Tang da Chatkadouba meeyamgi Khongchat asida nongmagi Sintha Leptuna Saruk Yabiu haina AMUCO gi General Secretary Paratap Leishengthem na appeal tourakli hiram asigi matang ngasi kwa kaitel da leiba AMUCO gi office pangthokpa pawgi mifam da lukmanga gi convener so oidiba Paratap na wafam asi phongdokladuna mahakna hai lakliba Tang tara International Human Rights Day gi tumitta Chatkadouba meeyamgi Khongchat asi thangwaiban gi thau ground dagi hauraga kuyathong Nagamapal, Khwairaban Kaitel Fauraga Chatlaba Matung, Kuman Lampakta, Panthungfam Oigani. Khongchat asida mipum kudimak na saruk yanaba numit asida isagi Sintha Leptuna. Center na Manipur bu maceta na thugairakpa amadi furuk masalga marakta nungsinadana basilakpa asisu achauba lan amane. Kulai yauna lan theknaba natrabasu center na lamdam asigi furuk kudimak thugainaba honade. Khongchat asi Manipur da khundaminariba furuk kudimakna achetpa firep amaga luinana ipa ipu singna thamlamba apunbagi saktam amasung Pangal hena mari chesinabagi pandamsu thapne. Khongchat asi Manipur gi puwari da mutnai da lehauragadaba ama oinaba amata oina khonaminsi. Center amadi state government na Manipur thugainaba khonariba asi aikoi punna thengna hautrabadi tungi mirol la ngasigi mirol oiriba aikoida pendaba amadi ngamdaba kaya thamdakane. Meeyamgi Khongchat asida Manipur muthatpa yaroi. Self determination is our birthright. Repeal afaspa nupi angang hatbagi thawong khudakta lepkadabani haibana chungba kholausingsu laugani haina Paratap na makata na phongdokhe. Amarom da pawgi mifam aduda saruk yakhiba lukmanga asigi spokesperson Fulindro konsamna hai. International Human Rights Day ki tumit asida meeyamgi oiba Khongchat ama sinbagi maru oiba maramde malimgi lebak kayada mioibagi fangfam thokpa hak mapung fana phangnakhrabaso Manipur dadi masigi pambi amata tadan leide. Right to self-declaration asi Manipur dadi fangbagi mahud masigi ona tainabada miyot minay kaya ama chatharaga leide. British na semlamba afaspa asi Manipur da thamde. Hariba draconian law asigi marumda miyot minay leptana chathare. Nupi oibi kaya ama masagi ikai khumnabada singnarakpadagi. Masa mathanta sijakiba kaya lekre madam aduna afaspa asi mapung fana mutat patangai fade haina Fulindro konsamna makata na phongdokhe. Laibiriba Puruk Kudimak, Sisanan Leminaba, Ikoi Amata Wina Punsilakanda, Ikoi Asetba Pire Malaminarakanda, Ipai pushing the Tambiramba, Singtam, Kaidana Tambiramba, Maitei Pango, Sina, Pulaki Wina, Ikoi Apunbagi Saki, Saganaba Honabada, Chatkadouba, Khongchat say Yam Namaruiba, Manipuri, Jasik over Khongchatama Oiguribani, Aduna, Ikogi, Lady Vidisha Kudimana, Satra Sadi Kudimona, Numit Ase, Ikoi, Lairitamba Tuabasu, Mangrabasu, the Sintha Lepaga Igi Pesata Ludrabasu, Numit Asidi. Aikoi lengdana lainaba aikoi laitaba yadabani aikoi ngasi yaudaba yadabani haiba wakhalon aduga loinana Manipur da ityasik oiba Khongchat asi satpaga loinana aikoi na Manipur laingak amasung Bharat laingak ta aikoi asigumba Khongchat ase aikoi na Bharat da yaningriba Khongchat aikoi apunbagi sakam thugaina honara ibasing ase aikoi sabchana masigi pot ase paujel ase pihomnabagi tanja ado lahaudragadi Manipur da yamna question gragadi tungi mirona aikoi lehu aikoi ngasigi mirona sibu yamna tina ngangna hogadaba